Manipur Sarkarna paikhatliba Hill Leaders Day ga miyamgi numit ase yamna thagatningai oire. Maramdi hanadi sarkargi office da thabak leiba kanda file ama chathanba matam yam koina change. Marakta cha thaknaba amuka darkar le. Araiba praja miyamgi damaktana henna phajabani. Handak Churachandpur jila da su masigi numitta public dagi pending ga complaint mayam adu district administration DC yauna ayamba thabak oina paikhat pire. Chahi khuding da pangthukpa 35 suba state level Manipur Pineapple Festival ga 75 years of pineapple cultivation thogram Dr. Kalam Ground Bunglon High School Churachandpur jila da pangthoi. Pineapple oiro ginger oiro komla yauna aikhoi Manipur lamda puthukpa mayam se hanadi yon thoknaba da awaba kya thingnare. Adabu chawkhatpagi lamda Manipur su adum lakpanina aikhoi gi product mayam yon thoknaba market leibase farmers mayam gi damak yamna thagatningai ni. Churachandpur town manungda leiba NGO ma nupi mayam uplift tonaba Rural Women Upliftment Society na handak Tribal Women Farmers Market thorom pangthoi. Masigi numita mafam kayadagi nupi sing na makhoi gi farm dagi insang napi mayam stall tungan bada yonba phangi. Nupi self help group ga nupi lup tungan bana handicraft phanek mayam utle. Sarkar gi khutngakta da depend tawdana arapada leiba nupi singi uplift oinaba thorom si NGO mayam nasu paikhatpa yabani. Manipur Sarkar na chathariba war on drugs ase Churachandpur jila da su district police na ningthina paikhatle. Handak Augustang trama panda nupi ama opium kg amaga phaгаtle. Sarkar na drugs ga mari leinabagi karbar se yam strict na paikhatlasu loiba naidana hengat pra haibe yai. Myanmar ga Manipur border se lam yama chauba samjinbanina drugs pusinba se pura thingbadi wagani. Hujikan Sarkar na paikhatliba Aadhaar card ga voter ID card samnabagi Churachandpur jila da su BLO mayam na kanna paikhatle. Amarom da Supreme Court na di Aadhaar ga voter card samnabase aikhoi gi khusi ni hai. Churachandpur town manungi lambi black topping kanna paikhatle. Manipur second town haiba Churachandpur town manung lambi mayam se hanadi pothole na thalle. PMGSY ga Works Department na repair lambi kyarom da kanna paikhatle. Black topping semba loiraga maintenance leitaba se laibak thiba amani. Churachandpur dagi suknu lambi semba sisu chahi 2018 June dagi haukraba. Social Infrastructure Development Fund SIDF makhada sembane. Sales lupa crore nipu ga tarit sanction ni. Churachandpur dagi suknu se kilometer kuntaruk ni. Chahi mari su phadana hojik lambi se hana gumna mayam maphamda pothole leire. Chahi kuntharam lambi semdaba 2018 dagi semba se quality khara phajana semba oiradi phaba. Town manung da PMGSY gi makhada concrete cement na trial oina lambi semba su fail oire. Hujikan madugi lambi adu bitumen black topping na amuka semba haure. Manipur Hill District da ihan hanba oigedauba Churachandpur Medical College se sabasu ayamba loire. Health and Family Welfare IPR Mantri Dr. S. Ranjan Singh na August tang ko ni panda inspect tawki. Furniture ga ate watpa mayamsu thuna yarakani haire. Aduga MBBS seat chama legedauba class su kumsi October thada soidana class hauragani su hai. Masigi medical college da post gyarom logani su khalle. Post mayam lobata corruption yaudana thabak haiba logani su khalle. Mantri na masigi CMC gi faculty ga staff mayam da makhoi gi thabak ningthina tawnaba appeal su tawe. Social Welfare Department Churachandpur District Posanma 2022 September tha pumnamak tungan ba thoram pangthuknaba adu hangdoe. Churachandpur DC Sarat Chandra Arojuna hangdoe. Churachandpur jila da ICDS project taret leye. Department masigi Posanma gi manungda nupi angang singi damak thabak mayam paikhat pigani su khalle. Union Minister of State for Micro, Small and Medium Enterprises MSME Bhanu Pratap Singh Burma na Churachandpur jila da National SC/ST Hub Conclave hangdoe. Mantri na hai MSME ase thabak phangnaba chabi amani hai. Matam kharadagi Churachandpur jila da nong tadabagi lowu sing mayam na awaba kaya thingnare. Lowda ising leitabanina paisa khara paiba kangbuna pam achawbana khuga torel dagi ising lawe. Khuga dam dagi irrigation canal ani adu ngasi phabona sizinaba yadana leire. Canal ani se yarkanda lowu singi mayam na awaba leira roi haina khale.